Manipurda नुपीसिंगी ओइबा ड्रग डी-एडिक्शन सेंटर अनिदगी हेना लेटबा असना मरम ओइरगा निशादा लाइचुरबा नुपीसिंग ट्रीटमेंट चथबदा अचौबा खुदोंग चादबा कया मायोक्नरी हाइना सोशल वेलफेयर डिपार्टमेंट की डायरेक्टर nganगोम उतमना फोंदोरकली वाफम असि involving the women who use drugs community in planning and monitoring of services haiba thimda pangthokpa nongmagi oiba khana nainabagi thawramda mahangna फोंदोखिबने Nirvana Foundation amade India HIV/AIDS Alliance New Delhi na sinduna ngase North AOC da laiba Hotel Imphal gi sangai ho da pangthokpa thawram aduda Social Welfare Department ki Director Ngangum Utam na hai Manipur da nupi singtagi oiba Drug De-addiction Center ani dagi hena laitri masina maram oiraga nishada laicuraba nupi sing treatment chathabada khudong chataba kaya mayoknari center ani asida myoi kuntra khakta treatment chathaba haibasi Manipur housing oiriba drug ki problem masiga yengnabada yamna chanadaba amani Starasida Lairiba Lanai De-addiction Center Singa says that Lenga ki Makada register taunaba guidelines laire. Guidelines asigi Makada quality laiba treatment service pinaba konari. Nakalamaromda mafam sadana पोपदा ngairiba angang sing mi leitaba mafam singda thamlamba kaya thengnari masigumba thodok asi thoktanaba mama mapa singna social welfare department natraga district child protection unit ta khusinaba yai angang adu khutsin naramba matamda mama kanano mapa kanano haiba khangaloi adubo kanglon amagi matung inna paujeda maming matha khangandana phongdokani Madugi matung angang adu mama mapa singna amuk laushin ge hairabadi tha ani gi manungda laushin gadabani tha ani hendokhiba tarabadi angang adu tungi punsi ama semnaba macha pokchadaba myoi singda pikiduna leihankhiba yai haina mahana makha taki angang ki sida thangam magari ahan ba angang thangbo eradi ki PMMDY Pradhan Mantri Matru Bandhana Yojana ni lising manga ape installment ani thonga thambaya adu pregnancy matam dagi auna registration ka hogani pregnancy ai pregnant to ere kwalni haina registration anganwadi worker helper ki thanga registration ka hoya isana PMMDY ki portal da changa or potion tracker ki portal da changa adu da dum online ka hoya hanagi noina sai ki office da lakon nuaite landing ke hai da online da ko ya bani paisa so dum DBT hoina account da ka ko bani adu ki PMMDY na tracker potion tracker ki portal da changa madu ge dema te jembiro adu go form ben madu na samat panina kana dum ba ki matin da ka le bi hai adu ke sukai de आपके निर्वाणा फाउंडेशन का पावना रखा हुआ है सु मना नतन गणवती वर्कर हेल्पर ने तक सुपरवाइजर का पावना रखा है सु तुम तो कोई है Amaromda Tauramaduga Mari Lainana Nirvana Foundation ki Secretary Sorokaibam Sobana na hai Manipur Lairiba Nisaga Sago Naduna Hingliba Nupi Shingidama Nirvana Foundation amade Manipur AIDS Control Society na Kumjali Singani Taradagi service Piduna Lakli Nupa Singda People Service Adugumna Mataukaram na Nupi Singda service Piba Yabagi Haibado Nasigi Khana Nainaba Sida Putoktuna Tengnariba Awaba Singado Kangan Bani Haina Magna Makataki अखोइना थमजरिबसी प्रोग्राम सिगी एडवोकेसी प्रोग्राम सिगी थ्रू द अखोइना थमजरिबसी ड्रग का सागोनना लेरिबा इसिननाउ नुपीसिंगसे मोइसे अखोइगी मखोइगी सिनबा प्रोग्राम दा मखोइगी वॉइसिंगसे ताबीबा अदुगा लेरिबा प्रोग्राम सिगी सर्विसेस से मफम जाना मोंग जाना मखोइना पाम मोंग दा लेब्रा हाइबसिगी गैप्स मैम से सुगुमबगी मॉनिटरिंग प्लानिंग मैम से मखोइसी योहन नबगी माई वॉइस से तान नबगी दमुता सिनजबा प्रोग्राम ने Ngasigi Tauramaduda Manipur State AIDS Control Society ki Project Director Haubam Rosita Social Welfare Department ki Director Ngangom Utam Ani Suba MR ki Commandant Victoria Yengkom SVICP ki State Nodal Officer RK Rosie Amade India HIV AIDS Alliance New Delhi ki Senior Advisor Kunal Kisorna Chingbana Saruyaki